Naga Kuki conflict More the Gilanjena Kiba Naga Singi Justice Nasi Power Pangdri Committee. Kumza English Singamaga Samapanga Maudraga Nitwegi Nagama Sukuki and Nigi Maraga Tokiba conflicta Matamadu the More the Gilanjena Kiba Naga Singi Pang Pam Topa Justice Nasi Power Pangdana Lady Hina More Naga Village Authority Displays Household Joint Action Committee Makedi Funduraki. Manipur Press Captain asi pangthokiba paugi mifam amada committee asigi chairman Marasang Hasuoshi na mataki wapam basi phongdokladuna mahakna hai matamadura lanjana kiba naga asingba amuhana hanagi mayumda hanjinhanduna lainaba laingakna thabak lokatpiu magna makha taraduna hai English amaga samapan ko humdraga marigi matamdagi English amaga samapan ga mawdraga ni thoi fawbada more da naga gi yumthong humdraga humdoida naga masing chonga ga kunthraga mapalom lairamki state laingakna su more gi naga village asigi yum pata spiramki adubo matamadura thokiba naga kuki class ta Mafamadura Labor Kuki militant amadi Myanmar gi changsinlakpa khulai paibisingna naga sing asi masagi mayumdagi tanthoklakhibani matamadura lanjina khiba moregi naga sing irong tangkul village ta matam khara sangjapam lawdun lakhi tungda Imphal Urkhul Senapati amadi Sandel na sing mafam sing hingnaba lakhibani mayum thadokuna lanjina khiba matamadugi naga sing da lainga ki maikedi relief material khradi phangan khiba natana phangpham thoko sing mapung phana phangidi matamadura laingakna naga sing asi masagi hanagi mayumda amuhana lehengani haina su thajaba pikhi aduba laingakna pikhiba thajabadu thabak oina pangthokpagi mahutta naga singna lampata paiduna lairamba mafam singna sidi koki singna laisinduna laikhre hiramasigi matangna mari lainaba district ki deputy commissioner singda sirol pisinduna lokaina naga singi lamda laisiliba miyoi sing laukthoknaba taksingkhre loinana chief minister amadi governor desu resettlement ta hona nabasi role kya suspicion balai khrim adubo haujik phawba positive over response amata phangdana lairi haina magna penda ba phungdorakli NRC ki matang na center ki sabsaba warep ama athupa matamda lorokpa yabagi thajaba lairi santan hakpam Manipur ki tungan ba community leaders sing yauba CSO taraga mari ki mihut singna Delhi da Ministry of Home Affairs MSA ki makok thongba official yauna Union Minister amadi BJP ki National President mathang unatuna kumza English ngamaga samapan gi yangkai gi matoi yumpham oiraga NRC update tawna batak singkhri karigoma NRC update tawdana census amasum delimitation gi khongthang lokhalakpada lakadaba asoibisingi matana kupna wari sanabada positive over response pirakhibaga loinana masigi matangda center gi sabsaba warep ama athupa matam lorakpa yabagi thajaba lairi hari ningsingba yabani Manipur dagi Komi Union Manipur Kabai Union Manipur Rongmai Naga Youth Organization All Manipur Muslim Organization Coordinating Committee yauna CSO taraga mari gi mihut tarana sab team ama Ministry of Home Affairs ki advisor North East Ajit Lal yauna Ministry asig official sing unakraba matung makhatana Law and Legislative Affairs ki Union Minister Kiren Rijiju amadi BJP ki National President Nitin Navin ga su unakrabani CSO taraga mari gi mihut singna India gi asingma citizen hana masak khangdoktringaida census pangthokpa matamda lakadaba asoiba sing mayek singna thamduna NRC update tawdri phawba census amadi delimitation gi mari leinaba thabak thoram sing lokhat pitana batak sing khiyari loinana kumza English ngamaga samapan gi yangkai gi mathoi de yumpham oiraga NRC update tawgadabani haiba memorandum amasu pisinki Handa kilup taraga mari ki khongthang asi positive oiba maikai lakpagi ingit ama uba phangbaga loinana Union Minister singna su NRC census amadi delimitation ki matangna Union Home Minister Amit Shah da pukhalaga tanaduna sabsaba warep ama lawgani haibagi thajaba pirakli haina phongdorakli amaromda ngarang New Delhi da permission unaba amada taraga mari CSO gi convener Santan hakpamna hai Manipur gi tuan community leaders sing yauna Mihut tarana sabat tim amana Prime Minister Office Union Home Minister Register General of India amadi Ministry of Home Affairs ta Manipura delimitation exercise tawdringai di India gi asingbo citizen hana khandoknaba representation capisinduna takshili khongthang asi Manipur miyam gi apamba amadi center leader amadi bureaucrat singna udabasing adu khanganbegi tanja ama lawdaba yadi khalaga changsinlakpani Manipur kumza English ngamaga samapan gi yangkai ga matu yumpham oiraga NRC update tawbada khwaidagi hena asumba khongthang amoigani maramdi Manipur na India da merge tawdringai mamangna Manipur
Constitution Act leire masigi makhada official gazette da village masing khangdoi hairiba village sing amadi masing asida yumpham oiraga Manipur gi ahanba democratic election pangdoktuna Manipur furu khudimaki representative oina mihut yankai go humdoi khanki hari Tafau Kuki amasum liang mai Naga khul singda operation chathabada bunker ahum thugai khibaga loinana khulai khara su fogat pangamkhri Kangpokpi amasum Senapati district ani ki lona bada leiba Tafau Kuki amasum Tafau liang mai Naga khul singda Kuki amasum Naga ani ki marak tha ashigi kunga mari da ungkhatna ba thokduna furup anima ki yumsing mai thana khiba thawdo amadi Kanglup ani ki marak numai kapna bagi thawdokta CRPF ki official ama nongmaina panduna sokiba thawdo asigi matung tarakpada Cobra unit na khul sing asigi yum da sangduna thi humbagi thabak satakri hari Police ki pau matung ina Cobra unit na Tafau Kuki amasum Tafau Naga khul sing satakhiba search operation singna satakhiba da ayet papiba leikhidri amati operation adu da mipa mi pun yaw ki di hari aduma pu security force na Tafau Kuki militant sing saramba bunker ani amasum Tafau liangmai Naga khuldana bunker amathuwa ki hari Manipur Police amadi CRPF Cobra unit loinana female security personnel singna Kangpokpi district satakhibu operation amadana khulai kya marum phangmangam khiyari khulai sing aduri single barrel loading SBBL ganani 12 bore cartridge humdraga nipan empty cartridge bell ama charger set ama vehicle registration plate manga amasum military surplus ammunition container ama fogat pangam khiyari Amaromda Manipur Police na Imphal West amasung Sandel district satakhiba counter insurgency singda lalhauba singi kedar ani phawangam khibaga loinana khulai sing fogat pangam khri police tagi phangwa pawgi matungina ngarang Manipur Police ki team amana aina thingkraba lalhaulup Revolutionary People Fronts RPF People's Liberation Army PLA gi active cadre ni haiba Laurembam Subhash Chandra Allies Athauba Allies Nauksa bisai nifugatur maki mayum singjamai singamathak namairakpam lekai digi phabangam kriyari Sandel Police amasum Assam Rifles ki apunmati mamana district asiki border pillar number 72 gi general area satakhiba counter insurgency operation da aina thingraba lalhaulup People's Revolutionary Party of Kangleipak Pripak ki cadre ni haiba Lemba matum sai nifu Saijang village lamlai Imphal East district miwei si phabangam khibaga loina mangondagi security force na inches rifle ama magazine mari 5.56 mm ammunition gi round live round humfu smartphone ama fogat pangam de henasu paus da makata na phone rakli adu tenta na sumna mem na thamjage haujikoina di mem paus matang ase lusinjarage amasu makata banau update mem punangai mina national sigi maikeri bank pham da makata na thamjari